Hello, Maya. Maya, Sisi. Who's an actor with fancy dress to the race school literary made the way to go and see 2 days soup and 4 days the way to go. I told her, kebire the one beneath. Thanks so much. Carino, put a yam to put. Say, brush out. Blush, 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 brush. Moisturizer, primer, do the anyway. That's after tea and get over the issue. I don't guide a lack of drying in the back of the guy. I'm sure the hour. That's not. I'm not going to I had to generally know I already. Oh, poo poo. Kind of. Lady. What is it? I want to drive back. I'm quite the same with that. School getting there, okay. Kanano, the Kiraga Timby, the Mupaba. Side of the Gari, there was a pretty boy. People are there. I'm the high way. Blouse เลยจะตัวนี้ dress เนี่ยแต่เสื้อตัวนี้บอกว่าเลยมา dress อะเลยมา dress ทุกตัวนี้ไม่ fancy dress จะเลยมา dress โอ้ยอันนี้เคยชอบตัวเด็กพวกไม่ยำเราวิก็ใช้งานสิ
아 그러네 오네. 이거 뭐 암레스 이거 말뭐 암레스 했는데. 까이는 제대로 했는데. 같은 거는 싫어. Sắm đồ hàng này càng lúa được. Có đây rồi. Sai nè. Sao ta đô thằng này này uống này đấy à? Đây sẽ ăn này cho tôi thằng này. Ta đô thằng. Đi về 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 rồi. Tôi muốn tập. Em ra đâu rồi? Anh nè, 아코이 담은게. 근데 나 장거 기고. 무사 방금. 근데 나는 사이 아니 말아. 30% 생각해 돌아게. Rồi nhưng mà nó đang là cái tàu nó bao nhiêu cái này đấy. O늘 잡아내는 날이지. 자, 이제 우리가 거의 흥분해도 아주 이런 날이 자주 그런 날이 비자면 이거 되고. 거의 장지 이게 그럼 엄마 이거 같이 그거 팔아만. 이제 빨리 가봐. 삭제 가봐. 가는 자리. 스쿨에 할아버지 하래 그랬어. 솔직히 이 모두 똑같아. 참 좋은 날. 맞아? làm hai cái này cái trong. Ai vui có hồi em mít pulo phải thế rồi. School function nên怎么样？给三百多钱，这贵啥？那大本呢？这贵是啥的？那自己这贵多大的？How sick? I said we see we shall go. Coi mà được vui vui thôi. Thua cao với cái chuyện này sẽ vui sẽ đi tới chỗ. Ủa, càng nếu càng lẽ là vậy đâu có được buồn tới mà muộn.
ꯂꯣꯏꯔꯛꯑꯦ ꯃꯁꯀꯔꯥ ꯌꯦꯛꯑꯒꯦ ꯄꯥꯒꯗꯤ ꯍꯥꯞꯄꯔꯣꯏ ꯁꯥꯟꯊꯣꯏꯕꯤꯒꯤ ꯄꯥꯁꯦ ꯌꯥꯝ ꯁꯥꯡꯅ ꯊꯦꯛꯀꯠꯂꯤꯕ ꯑꯗꯨꯅ ꯃꯁꯀꯔꯥ ꯁꯨꯝ ꯈꯔ ꯐꯖꯅ ꯌꯦꯛꯈꯤꯕꯗꯀꯣ ꯂꯨꯝ ꯂꯨꯝ ꯂꯥꯎꯔꯤꯕ ꯁꯤꯗꯅ ꯑꯩꯈꯣꯏ ꯃꯆꯥ ꯂꯩꯔꯦ ꯈꯨꯖꯤꯒꯁꯦ ꯆꯨꯞꯇꯅ ꯇꯧꯋꯤ ꯁꯣꯔꯕꯁꯦ ꯀꯩꯅꯣ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯅꯣꯡꯉꯥꯜꯂꯛꯄꯒ ꯐꯦꯟ ꯆꯥꯗ꯭ꯔꯗꯤ ꯌꯥꯗꯦ ꯐꯦꯟ ꯆꯥꯔꯁꯨ ꯅꯥꯒꯟꯕꯗꯣ ꯑꯣꯏꯗꯦ ꯃꯥꯗꯤ ꯃꯁꯥꯗꯣ ꯁꯥꯒꯠꯄꯅꯤꯅꯀꯣ ꯐꯦꯟꯁꯦ ꯆꯥꯔꯤꯉꯩ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯐꯥꯏꯅꯦꯜ ꯂꯨꯛꯁꯤꯗ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯥꯏꯂꯦꯁꯀꯗꯤ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯁ꯭ꯀꯨꯜꯒꯤ ꯉꯥꯛꯇꯅꯤꯅ ꯌꯥꯝꯅ ꯍꯦꯚꯤ ꯑꯣꯏꯅ ꯀꯦꯕꯤꯔꯅꯨ ꯍꯥꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯅꯥꯟꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯀꯦꯁꯟꯕꯤꯔꯦꯕꯀꯣ ꯑꯁꯤꯗꯅ ꯎꯁꯤꯟ ꯂꯩꯔꯦ ꯃꯥꯁꯨ ꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯦꯀꯞꯁꯦ ꯃꯤꯠ ꯎꯁꯤꯜꯂꯣ ꯅꯨꯡꯁꯤꯕ ꯂꯣꯏꯔꯦ ꯃꯥꯏ ꯐꯨꯔꯤꯠꯁꯤꯁꯨ ꯌꯥꯝ ꯄꯛꯆꯩ ꯌꯥꯝ ꯐꯖꯩ ꯐꯖ ꯊꯣꯛꯎꯔꯣ ꯀꯥꯏꯅꯣ ꯁꯦ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩ ꯆꯅꯨꯔꯥ ꯁꯥꯔ ꯊꯣꯛꯇꯣꯔꯤ ꯌꯦꯡꯒꯦ ꯐꯖꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯃꯆꯥꯁꯨ ꯁꯦ ꯈꯨꯌꯦꯡꯁꯦ ꯁꯣꯟꯗꯒꯅꯦ ꯃꯥꯅ ꯀꯟꯅ ꯌꯦꯡ ꯂꯩꯔꯤꯁꯦ ꯆꯦꯆꯦ ꯎꯁꯤꯟꯒꯤ ꯆꯨꯔꯥꯔ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯝꯐꯨꯠꯁꯦ ꯀꯪꯆꯥ ꯆꯥꯅꯤꯡꯄꯗꯨꯅ ꯇꯣꯔꯕꯣꯠꯀ ꯑꯋꯥꯊꯕꯤ ꯂꯩꯕꯀꯣ ꯑꯗꯨ ꯑꯋꯥꯊꯕꯤꯁꯨ ꯍꯥꯞꯆꯤꯜꯂꯒ ꯆꯝꯐꯨꯠ ꯈꯤꯇꯪ ꯇꯧꯔꯦ ꯑꯗꯨꯒ ꯁꯨꯃꯥ ꯍꯋꯥꯏ ꯊꯣꯡꯉꯦ ꯉꯁꯤꯗꯤꯀꯣ ꯃꯃꯥꯅ ꯊꯣꯡꯉꯦ ꯑꯩꯅ ꯁꯥꯟꯊꯣꯏꯕꯤ ꯀꯦꯔ ꯂꯩꯔꯕꯅꯤꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯗꯤꯁꯥꯅꯣꯒꯤ ꯑꯣꯂꯤꯐ ꯑꯣꯏꯜꯁꯦ ꯌꯥꯝꯅ ꯐꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗꯁꯨ ꯑꯗꯨꯒ ꯍꯥꯎꯁꯨ ꯍꯥꯎꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯁꯤꯅ 100% ꯄꯤꯌꯣꯔ ꯑꯃꯗꯤ ꯀꯣꯜ ꯄ꯭ꯔꯦꯁ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯗ ꯅ꯭ꯌꯨꯇ꯭ꯔꯦꯟꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡꯁꯨ ꯇꯦꯁ ꯍꯦꯟꯅ ꯂꯩꯍꯟꯒꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯁꯦ ꯁꯂꯥꯠꯇꯁꯨ ꯑꯗꯨꯒ ꯑꯇꯩ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯊꯥꯛꯄꯗ ꯌꯨꯁ ꯂꯣꯏ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯥꯁꯇꯥꯁꯤꯅ ꯗꯤꯁꯥꯅꯣꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯁꯤꯁꯤꯅ 100% ꯗꯨꯔꯨꯝ ꯋꯤꯠ ꯃꯩꯗꯥꯅ ꯁꯦꯝꯕ ꯄꯥꯁꯇꯥꯗꯣ ꯅꯠꯇꯦ ꯑꯁꯤꯗ ꯄ꯭ꯔꯣꯇꯤꯟꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯇ꯭ꯔꯥꯟꯁ ꯐꯦꯠ ꯐ꯭ꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯥꯔꯇꯤꯐꯤꯁꯦꯜ ꯀꯂꯔꯁꯨ ꯌꯥꯎꯗꯦ ꯖꯦꯔꯣ ꯀꯣꯂꯦꯁꯇꯦꯔꯣꯜ ꯑꯗꯨꯒ 100% ꯚꯦꯖꯤꯇꯦꯔꯤꯌꯟ ꯄꯔꯐꯦꯛ 7 ꯁꯥꯏꯖ ꯑꯣꯏꯒꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯗꯤꯁꯥꯅꯣꯒꯤ ꯑꯣꯂꯤꯐ ꯑꯣꯏꯜꯁꯤꯅ ꯑꯩ ꯍꯧꯖꯤꯛ ꯄꯥꯁꯇꯥꯁꯦ ꯍꯧꯖꯔꯛꯑꯒ ꯎꯠꯆꯔꯛꯑꯒꯦ ꯗꯤꯁꯥꯅꯣꯒꯤ ꯑꯣꯂꯤꯐ ꯑꯣꯏꯜꯁꯤꯅ ꯍꯥꯔꯠꯀꯤ ꯍꯦꯜꯠꯇꯁꯨ ꯁꯞꯄꯣꯔꯠ ꯌꯥꯝꯅ ꯇꯧꯋꯦꯕꯀꯣ
ꯃꯌꯥꯝ ꯍꯧꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯁꯨ ꯑꯣꯔꯗꯔ ꯇꯧꯁꯤꯟꯕꯤꯔꯣ